Ngasigi Sunday Paodamkholda viewersingna khwaidagina request tawbirakhiba youth politician amagi maramda kopna research tawraba matung miyamda paudamjare. Ngasi iramdamgi lengaklol asigi phibamga youth politician asigi plan of action ga kayam susinaba yabagi haibdu miyeng taminarasi. Issue-based politics tauba, manifesto miyam da putok tu da thamlaga, vote tauba, Kshetrigao youth policy haiba, youth singi akhanana roadmap ama putok tu na election thengnagadoriba candidate amagi mapau miyam da puduna lakchari. Hairiba candidate asi Manipur gi puwari da mutnai dana iduna lehoragadaba, issue khakta da focus tauragi election thengnariba candidate amasuni. Channel asina thisinjaruba matamda phangjarakpa Kshetrigao kendragi prajasingna khwaidagi khangningadaba wafam khara Sheikh Noorul Hassan na puthokjaba mission 2022 gi vision Kshetrigao bu nainajaruba matamda makhagi asumna phangjakhi. Sheikh Noorul Hassan issue based politics tauba candidate amani. Vision Kshetrigao haina mingthonba manifesto puthoktuna miyamda mayek sengna khanganba candidate amasu oiri. Kshetrigao youth policy puthokuna youth singbu karamna empowerment pigani amadi mahakna vote karaga kari tawgani haibadu mayek sengna miyamda thamba candidate amakaksu oiri. Agriculture amadi masiga mari leinaba sector da ahenba mityeng su thamle. Sheikh Brother Sinaipung semgatuna khunja marigi nupi sing thabak piri. Kendra asigi miyoi khudingmakta senthok lambi amamam lehenba haibasimak Noorul Hassan gi lengdraba pandam ama oina uba fangjai. Mahai masingi lamda khumang yangna changsinnabagi pandamda career counseling program kaya tawkhre mahai roi chahum henbada free education phangan kibasu ukhre. Panba yai mahaki vision Kshetrigao da agriculture and its allied sector health amasung education da ahenba mityeng thamli. Kendra asida yum lejadraba miyoi amata leheloi haibagi pandamda yum sarasi misal haudoktuna yum kaya sakhre. Ningsingba yai madudi Khetri Bengal Awangsingdagi eviction tawkhibana leifam lejadraba miyoi kayabu Sheikh Noorul Hassan gi family na makhoigi mapa pokpa mapugi mingda lam katuna yum toilet na jingba sabiduna leifam sinkibasu aikhoina ukhre. Naha kayabu sana khonabagi lamda khumang yangna changsinbagi pandamda sanaroi kaya pukning thawatuna achauba mateng kaya pangli. Khudam oina Force Cricket Academy linkhatuna cricket player kya national gi thakta puthokhiba leire. KIYC Football Club pu Sheikh Noorul Hassan gi family na financial amadi moral support piduna ngasidi state league phawba kawba ngamkhre. Playground kya sembat sagatuna miyam da kusina khibasu aikhoina uwa fangli. Kshetrigao youth policy putoktuna youth singi kari tawgani haibadu mayek sengna miyam da thamli. Panba yai MLA local area development fund gi 50% di Kshetrigao youth singi damak earmark tawduna thamgani haibasisu lauthokhiba laikhre. Local area development fund sijinaba amadi tongan ba scheme project sing implement tawbada youth singi achawa fida ama pigani haibasisu Noorul Hassan na toina lauri. Election mai paklaba matung numit chamanagi manungda survey ama tokthokuna kendra asida leiriba naha singi data ama lokhatuna makhagi thabak sing asi tawgani haina thajaba su piri. Counseling tauba, vocational amasung skill development training piba, competitive examination singi coaching class piba, job oriented coaching training piba, food processing training, mushroom cultivation training, biofox fish farming training, organic farming training, handlooms and handicrafts training piba. Masigi mathakta amuksu training loiraba matung subsidy yauba loan haibadi interest free oiba loan kaya piduna masa masagi oiba senthok lambi leiba miyoi amamam ohennaba startup idea sing business ta onthokpagi pandamsu policy asida mayek sengna yauri. Masita natana nupi singbu yaifanaba menstrual hygienic maintain taunaba awareness phangangani amadi apunba polling station ni phutarukta sanitary napkin vending machine amamam women's room haina mingthonduna khingani loinana free the sanitary pad phangangani haibagi warolsu youth policy aduda yauba thengnajai. COVID first wave amadi second wave animakta Sheikh Noorul Hassan gi family na kendra asigi yumthong lising trama henbada nongmagi changda yadraba potlam kaya yohanduna sakhum kaya mai muttanaba hona bikiba Manipur miyamna angakpa phaunakhi. India pumbagi oina oxygen gi damak wanaregai matamduda Noorul Hassan masadi kendra asigi yumthong singda oxygen cylinder kya pikhibasu thengnajakhi. Loinana miyoi amata yumdagi hendoknindraba tanjaduda mahakti doctor puduna yumthong khudingda anaba yengba chatki. Mahakna nisada laichuraba naha kayabu achumba lambida puraknabagi pandamda rehabilitation center ama linkhatkre.
lambi thong mai ising hiram kayada Sheikh Noorul Hassan na kendra asida mateng tawkhiba miyamna ukhre masigi mathakta semgat sagatpagi thabak kayasu leptana sathakhi mondum montekta on thoiduna leibagi mahut miyamga punduna khunai asigi thabak tawbana nungaiba apenba phaujaba miyoi ama oina ujai Sheikh Noorul Hassan lamyanba Hijam iraport ki khudung inba oina lamyanba asigi mapok numit 30 September 2021 dagi haudoktuna tarugi miyamgi wakat haina mingthonba mission amasu Sheikh Noorul Hassan na kendra asida haudokhiba laikhre hairiba mission asida yumthong khuding changduna miyamgi asengba thamoigi wakat pendaba kholau kaya masamakna taba chatki hairiba miyamgi wakat sing asi mahakna election mai paklaba matung numit chamani gi manungda address taunaba achetpa pandam su thamle Laibaki tongan ba isu kayada tongan ba media housing ki kuthangda mahaki opinion piba ngamba isu da base tawduna vote tawba asina mahakpu miyamna pamnabasu nong magi hengalakli Sheikh Noorul Hassan Imphal East ki manung chana laiba Kshetrigao kendra ki Khetri awang lekai dagi Alhas Nur Muhammad amasung Hajan Husne Bhanugi ani suba phangjaba machanupani Kumja lising amaga chamapan marfu mangagi April amada taibang khungdarakhiba Noorul gi machin marau punna mapanni Kumja lising anida Jalin High School Khergao dagi matriculation loiraduna Kumja lising aniga anida CC Higher Secondary School dagi Science stream da class 12 loisankhi Sok lising ani taretta Dayal Singh College Delhi University dagi BA Honors Political Science loisilaba matung lising ani taramanga da Indian Institute of Foreign Trade New Delhi dagi MBA IB su loisinki MBA IB loiraba matung English Journalism da Postgraduate loisinduna ANI amadi BBC gumba maming leiraba media house da internship tawrakhiba Noorul LMS Law College DMU University dagi LLB su first class da pass tawduna law graduate amasu oire Mahaka loinabi Khaleda Sultana Ahmad hojik Kasar District Assam gi Additional Deputy Commissioner oire makhoi ani gi machanupa amasu fangjare Maitai amadi Maitai Pangal ichilinaw singna masing manana khundaminariba Kshetrigao Assembly Constituency asigi intending candidate ama oina Sheikh Noorul Hassan songthorakli tongan ba phurup kayana nungsi chanana hingminariba kendra asigi maramda miyoi khujok kharatana khangba wafam kharadang thamjari Kshetrigao Assembly Constituency asi Imphal East ki manung channa laiba Manipur gi puwari ga tatna thana yadraba nongmai chingching khongi napomda tongan ba phurup kayana khundaminariba kendra amani Maitai Pangal amasung kabui phurup na mapung oina khundaminariba kendra asida Manipur gi puwari ga tatna thana yadraba kombirai na laisat tamliba yaral pasu leiri Manipur gi khwaidagi chawba kendra singi manungda mari suba tariba kendra ni Kshetrigao Lau singubana kendra asigi praja singi mapung oiba sinpham oiri kendra asida leiriba imung kayagi nupi singna magi ingkholda hoba mana masing puduna khwairamban ima kaithenda yoluraga imung manung pubasu kayani Phisa lonsa tawduna macha masu singi mahi masing tamhanba amadi yumgi award apartment khatpe imungsu kaya ama leiri masigi mathakta lamdam sigi naha kayana Pauna Bazar amadi Thangal Bazar gi dukal singda salesman oibasu kayani adubu sarkar gi thabak tawbagi changdi yam nemli Pumnamak asina kendra asigi sinmilon yamna phibam chadaba haibadu oiri maru oina kendra asigi miyamna khwaidagi chawna mayoknariba awaba ama hairagadi hakselgi matang sisu amani hojik fawba ana layang sang matik chana leitre phibam asida lamdam sigi praja singna ana ayek thokpa matamda lanai hospital singda chatuna layang bana imung kayada achoba safu piri Miyoiba amana hingbada sangda yadraba education, health, foods, housing, transport amasung communication gi fibam asuki matik sokchille. Thabak suning labasu, thabak sufam leitaba amadi nongmagi thabak phangdabagi chang wangkhalakpa asinasu nisha sabagi masing huran chinthi gi thabak loinana atai crime kaya tawrakpagi chang leptana hengalakli. Honglakliba luraba fibam asi kalauge hairabadi strong oiba political will ama yamnamak tangai fade. Tanja sida matik chana larik laisu haibata natana tungi asa kaya leiriba Noorul Hassan na karigidamak politics ta khong thangjilakliba haibasi kupna nainajaruba matamda awonba chakhotpa pambagi mami amadi mangonda mayek sengna uba fangi lairik haitrabasu vote leptuna miyamgi mihut oiba yai haibagi wakalol asimak hojiki matamsiga yamnamak chanaraktre matau karamna lamdam sigi masing yamkhraba unemployment youth sing asida makhoiga chanaba thabak pigani haibasi araiba oidri Lambi thong khara semba seng khara yenba masina development kobudi langani development haibasidi leiriba human resourcing asi mafam chana sizinaba ngamlaba matamdata lakadabani
Laingakna miyamgi thadarakliba welfare scheme sing ningthina prajada yohandraba loinana mityeng sanba maongda local area development fund su prajaga tanaduna tawdrabadi awonba ahongba porakpa ngamloi wafam simak platform kiyada Noorul Hassan na toina haiba wafam ni Fibam sida nainaningai oiribadi lairik haitaba mihut amana makhutta power pairabasu karamna phajaba policy amadi strategy putokani haibasini adubu naha oibagi thawna lingjengi mathakta politics bu kupna nainaduna miyamda kari service piraga sakhotpa ahongba Kshetrigao oiba ngamgani haibasi sahi mari mamangdagi nainaraklaba misak amani Noorul Hassan School amadi college satra chahum yakai henbagi lairik uniform school fees amadi admission fee phawba leptana 2011-12 aduwaidagi lemna mateng panglakhiba Kshetrigao gi intending candidate Noorul Hassan gi maramda aikoina tarubada angakpa phawkhi sahi 38 khakta ngairiba Sheikh Noorul Hassan masasi NPP gi state general secretary si oiri angang oiringaida mabuk thandabagi awaba khanglakhiba Noorul amadi mahaki machin manaw changduna Kshetrigao bu chakhotpa Manipur amagi epicenter ohendaba yade haiduna maikai khudingmaktagi yawal haurakbagum uba fangi mahaki warol amada maru oina sahi 19 dagi nini phu phawgi manungda leiriba yut chingbu thabak phangallabadi Kshetrigao gi oina achouba ahongba ama lakpa yai ningsingba yai porompat water supply dagi kilometer mari phawgi radius manungdasu khun kayana ngasisu ising leiduna sijinaba tari Imphal manungi turel gi phibamdi miyamna su hena khangbiri turel mapal taba ising leiraga chaba lekai singi manungdasu Sheikh Noorul Hassan masamaki lekai su yauribani NPP gi state general secretary su oiriba Noorul Hassan gi matung inna NPP ne yellow purup singi yul khangna thabak tawi yellow purup singbu ngaklo piba ngamgadaba indigenous people centric oiba political party amaka khairagadi NPP ni haiki North East da sathabiba racial discrimination aikhoigi socio political amadi economic decision makoina panglauto lobiba amadi Delhi centric oiba sarkar pamdabana BJP sangdabani haibasi Noorul Hassan na toina panbatai naha ama oina miyamgi ihul khangba miyamgi luchingba haibadu ngasidi Sheikh Noorul Hassan oire haiba yai Service retire oiraba pension fanglaba ahal sing khaktana politics tawduna leibak ngakadabani haibagi mindset asigi ona tainabada naha oiriba politician asigi wakalon asida miyamgi oiba suggestion su comment box ta thambiram nama nolokchari mathangi video da karamba intending candidate ki maramda semsigi haibagi suggestion su taramna okchari